West Bengal gi Chief Minister Suvendu Adhikari gi PA Chandranath Rat Nongmaina kaptuna hatkibagi thawdokta chenabani haiba miyoi ahum West Bengal Police na Phagatpa ngamle haidi pau asina hai pharaba miyoi sing adu Bihar amadi Uttar Pradesh tagini police na phangba intelligence report amagi matung inna Chathakiba operation amada Phaгаtlaba miyoi sing adude Mayank Ras Mishra Vicky Moria amadi Ras Singh ni Mayank Ras Mishra amasung Bikri Moria hariba miyoi ani ase Bihar gi Bukshar dagini aduga Ras Singh na Uttar Pradesh ki Balliya dagini hari makhoi ahum CID gi official sing na akanba interrogation chatharaba matungda Madhyagram Police na formal oiner arrest tawkhibani hiram masiga mari leinana police na hai mihat pani haina chingnariba sing aduna Baligi Toll Plaza da UPI payment tauramba aduna maram oiraga makhogi mobile number adu track tauraba matungda Phagatpa ngamkhibani Toll Plaza da leiriba HD CCTV gi footage tagi gari aduda tonglakhiba sing adugi masak khangba ngamkhibani Mihat aduda PA Chandranath Rat ki SUV adu thachin bada sizinnakiba silver machu gi hatchback car aduda Siliguri gi car amana Sajin number plate ama thecheli haibasi khangbangamle hairi January bamiyoi sing aduna online sales portal amada thagatlakba photo amada yenglaga number plate adu asaba oiramba yai haibagi jingnaba lei haina senior official amana phongdorakle ningsingba yabade mihat aduda sizinnakiba khutlai adu Austria na saba Glock 47X pistol ni haina authority na khangbangamkhrabani Operation Sindurda Thawaina